LAMDAM masjid thokliba irang asi loisinduna MAHOUSHA gi PHIVAM da HANJILHANNABA HOTNABAGI SHARUK ama OINA Governor AJAY Kumar BHALLA na illegal Oiba Khutsu Khutlai Shing surrender TOURAKNABA KHANGHANKHIBA adugi matung ina Mapham Khara da Khutsu Khutlai Shing PIKHATNARAKPA Houre HAIRI Police ki pawa man hai Governor AJAY Kumar BHALLA gi appeal adugi matung ina IHAN OINA Kaksing District ki SP da Khutsu Khutlai Khara surrender Tourakhi Khutlai Shing adudi 303 rifle ama rifle adugi magazine ama 303 rifle gi maru tara humdoi bulletproof vest mari bulletproof plat manga amadi helmet mari ni hairi Kangpokpu district ki G Supermaina police station gi ASIDA su police armory dagi loot tawkhiba tear gas gun ama sinarakrai hairi nakal aporam da security force na Kaksing wairi area da thiba humbagi thabak sathabada Phagalakhiba Khutsu Khutlai Kyamarum Kaksing police station gi ASIDA sinakrai Khutlai Shing adudi inchas rifle ama 5.6 mm caliber rifle ama 12 bore rifle ama 12 bore shotgun ama 9 mm pistol ama air pistol ama 303 rifle ama 12 bore single barrel gun mari 12 bore water cannon ama 36 hand grenade ama 9 mm gi kapayariba nongmai maru kuntaret AK-47 gi kapayariba nongmai maru marifutarani thoi 7.62 gi CTN tara inchas rifle gi maru ni phumanga inchas rifle gi kapayariba 20 KF maru tara humdoi 303 gi kapayariba nongmai maru humphumanga 12 bore cartridge kuntra inchas rifle gi ahangba magazine ani 303 rifle gi ahangba magazine ama 9 mm pistol gi magazine ama telescopic sight ani bipot ama 9 mm FC ahum 303 bore gi FCC manga CTN FCC mari AK FCC ani Insas FCC mari tears box cell ani Motorola radio set tara humdoi Motorola charging adapter mapan singing ama bulletproof jacket kunipan bullet plat kuntra nipan helmet ama kukri ama CPU ama amuba machugi khaw ani 0.45 caliber ki kapayariba nongmai maru ama amadi sell oina lupa lakh aniga lesing yangkhai ni hairi